ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯇꯨꯞꯁꯤꯟꯅꯤꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯕꯤꯀꯥꯁ ꯆꯦꯟꯕꯤ ꯑꯁꯤꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯍꯤꯡꯕꯤ ꯂꯥꯏꯔꯤꯛ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯁꯦꯔꯥꯝ ꯖꯥꯏꯔꯥꯁ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯀꯨꯟꯃꯥꯊꯣꯏ ꯁꯨꯕ ꯆꯍꯤ ꯆꯥꯗꯨꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯥꯏꯟꯁ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯨꯞ ꯉꯥꯛꯇꯅ ꯆꯠꯊꯔꯛꯂꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯐꯅ ꯆꯥꯎꯈꯠꯂꯕꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯇꯝꯅꯕ ꯈꯣꯠꯅꯕ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯩꯔꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯏꯃꯨꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯧ ꯂꯥꯡꯅꯔꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯌꯥꯎꯔꯤꯕꯗꯨꯗ ꯆꯩꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯁꯥꯈꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯇꯥꯅꯗꯅ ꯉꯥꯡꯂꯤ ꯆꯩꯔꯤ ꯍꯩ ꯀꯥꯟꯅꯗꯕꯗꯅꯦ ꯃꯔꯩ ꯃꯔꯥꯒ ꯇꯧꯒꯅꯨꯀꯣ ꯅꯪꯅꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯂꯣꯌꯨꯝꯕ ꯃꯃꯥꯅ ꯇꯥꯅꯗꯅ ꯉꯥꯡꯕꯗꯨꯗ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯏꯃꯥ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯀꯔꯤ ꯑꯃꯨꯛ ꯀꯥꯟꯅꯒꯗꯧꯔꯤꯒꯦ ꯑꯩꯁꯨ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯍꯩ ꯅꯪꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯗꯤ ꯂꯩꯅꯤ ꯍꯥꯏꯅꯦ ꯉꯁꯤꯗꯒꯤ ꯍꯧꯅꯤꯅ ꯑꯗꯨꯛ ꯐꯖꯅ ꯑꯣꯖꯥꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯊꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯀꯨꯁꯤ ꯇꯧꯕꯒ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯏꯜꯂꯕꯗꯤꯅꯦ ꯏꯆꯥꯅ ꯂꯩꯌꯨ ꯍꯥꯏꯕꯗ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ ꯂꯣꯌꯨꯝꯕꯅ ꯍꯣꯏ ꯑꯩꯅꯦ ꯅꯣꯏꯒ ꯂꯩꯔꯕꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯀꯗꯕ ꯃꯥꯜꯂꯦ ꯆꯠꯆꯈ꯭ꯔꯒꯦꯗ ꯂꯩꯖꯔꯨꯔꯒꯦ ꯍꯣꯁꯇꯦꯜꯗ ꯑꯗꯨꯗꯤ ꯄꯣꯠ ꯆꯩꯒꯗꯨ ꯌꯣꯝꯁꯜꯂꯨꯗꯅ ꯁꯥꯈꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯂꯣꯌꯨꯝꯕꯁꯨ ꯃꯄꯥꯜꯗꯨꯗ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯐꯣꯟꯗꯣ ꯃꯦꯠꯂꯤ ꯇꯟꯖꯥꯗꯨꯗꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯅꯥꯎꯇꯣꯟꯒꯤ ꯐꯣꯟ ꯂꯥꯛꯄꯗꯣ ꯂꯣꯌꯨꯝꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯑꯦ ꯅꯪꯗꯤ ꯁ꯭ꯇꯗꯤ ꯀꯦꯝ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯆꯪꯅꯕ ꯇꯧꯔꯤꯅꯦ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯆꯤꯊꯩ ꯍꯥꯏꯕ꯭ꯔꯣ ꯅꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯉꯥꯏꯈꯣ ꯃꯗꯨꯒꯤ ꯁꯥ ꯃꯥꯟꯕꯗꯨꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯅꯥꯎꯇꯣꯟ ꯅꯣꯛꯂꯒ ꯂꯥꯛꯀꯅꯤꯅꯦ ꯃꯥꯒꯅꯦ ꯑꯩꯒꯅꯦ ꯆꯠꯅꯕ ꯇꯧꯔꯤꯁꯤ ꯍꯩ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯥꯜꯂꯦ ꯃꯃꯤꯠꯁꯦ ꯐꯩꯅꯒ ꯌꯦꯡꯉꯛꯏꯅꯦ ꯏꯇꯥꯎ ꯂꯣꯌꯨꯝꯕꯅ ꯌꯥꯔꯦ ꯊꯝꯃꯣ ꯆꯪꯉꯝꯗꯥꯏꯁꯤꯗꯅꯦ ꯒꯦꯝꯒ ꯑꯃꯨꯛꯇ ꯄꯦꯟꯅ ꯁꯥꯟꯅꯔꯛꯈꯤꯒꯦ ꯐꯣꯟꯗꯣ ꯊꯝꯈꯤꯕꯒ ꯂꯣꯌꯨꯝꯕ ꯒꯦꯝꯗꯨ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯍꯦꯛ ꯁꯥꯟꯅꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤꯒ ꯊꯑꯣꯏꯅ ꯋꯥꯈꯜ ꯆꯪꯕ ꯅꯠꯇꯦ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯂꯣꯌꯨꯝꯕꯁꯨ ꯊꯤꯟꯅꯅꯕ ꯃꯄꯥꯒ ꯊꯣꯔꯛꯂꯤ ꯁꯥꯈꯤꯅ ꯍꯩ ꯐꯖꯅ ꯆꯠꯂꯨꯀꯣ ꯉꯥꯎꯁꯤꯟꯅꯒꯅꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯥꯏ ꯆꯪꯉꯨꯀꯣ ꯂꯣꯌꯨꯝꯕ ꯃꯉꯛꯇꯃꯛ ꯍꯥꯏꯔꯝꯂꯒ ꯃꯄꯥꯒ ꯂꯥꯛꯂꯤ ꯃꯄꯥꯅ ꯅꯪꯕꯨ ꯄꯔꯤꯈ꯭ꯌꯥꯁꯤꯕꯨ ꯄꯥꯁ ꯇꯧꯒꯗꯧꯔꯤꯕ꯭ꯔꯣ ꯄꯥꯁꯀꯤ ꯋꯥꯕꯨ ꯀꯩꯅꯣ ꯄꯥꯕꯨꯡ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯒꯅꯦ ꯐꯦꯜꯒ ꯑꯣꯏꯔꯛꯂꯕꯗꯤꯅꯦ ꯄꯥꯕꯨꯡꯗꯤ ꯌꯥꯔꯣꯏꯗꯧꯅꯤꯀꯣ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯛꯂꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯣ ꯌꯥꯝꯅ ꯆꯥꯎꯏ ꯁ꯭ꯀꯨꯜꯗꯣ ꯃꯦꯟ ꯔꯣꯗ ꯌꯨꯝꯂꯛꯇ ꯁꯥꯕ ꯁ꯭ꯀꯨꯜꯗꯨꯗꯤ ꯅꯠꯇꯦ ꯈꯨꯡꯒꯪꯑꯣꯏ ꯇꯧꯕ ꯂꯝꯗ ꯁꯥꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯑꯗꯨꯅ ꯁ꯭ꯀꯨꯜꯗꯨꯗꯒꯤ ꯂꯩꯔꯛ ꯃꯆꯥ ꯑꯃ ꯈꯔ ꯁꯥꯡꯅ ꯆꯪꯂꯒ ꯂꯩ ꯅꯨꯄꯤꯒꯤ ꯍꯣꯁꯇꯦꯜꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯔꯦ ꯂꯣꯌꯨꯝꯕꯒꯤ ꯃꯄꯥ ꯑꯗꯨꯒ ꯑꯣꯖꯥ ꯑꯃꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯍꯣꯏ ꯑꯗꯨꯕꯨ ꯃꯥꯁꯦ ꯃꯊꯣꯡ ꯈꯔ ꯆꯥꯗꯕꯅꯤ ꯅꯣꯏꯅꯅꯦ ꯐꯖꯅ ꯑꯃꯨꯛꯇ ꯁꯦꯟꯅꯔꯛꯑꯣ ꯂꯥꯏꯔꯤꯛꯅ ꯃꯔꯣꯟ ꯑꯃ ꯍꯩꯇ꯭ꯔꯤꯕ ꯋꯥꯔꯗꯦꯟꯗꯨꯅ ꯁꯥꯔ ꯑꯗꯨꯒꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨꯗ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯂꯒꯅꯦ ꯀ꯭ꯂꯥꯁꯁꯨ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯁꯤꯗ ꯂꯥꯏꯔꯤꯛꯁꯨ ꯅꯤꯡꯊꯤꯅ ꯄꯥꯍꯟꯕꯅꯤ ꯂꯣꯌꯨꯝꯕꯒꯤ ꯃꯄꯥ ꯑꯗꯨꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯏꯆꯥꯁꯦ ꯈꯔ ꯄꯨꯁꯤꯟꯕꯤꯔꯣ ꯁꯥꯔ ꯍꯣꯏꯅ ꯋꯥꯔꯗꯦꯟ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯂꯣꯌꯨꯝꯕꯒꯤ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯋꯥꯔꯗꯦꯟ ꯑꯗꯨ ꯂꯣꯌꯨꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯥꯛꯂꯣ ꯆꯪꯂꯁꯤ ꯂꯝꯕꯤꯁꯦ ꯈꯖꯤꯛꯇꯤ ꯁꯥꯡꯕꯅꯤ ꯈꯔꯁꯨ ꯑꯗꯨꯝ ꯁꯨꯛꯄꯅꯤ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤꯗ ꯍꯥ ꯂꯣꯌꯨꯝꯕ ꯅꯣꯛꯂꯒ ꯁꯥꯔ ꯈꯪꯖꯩꯌꯦ ꯁꯤꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯤꯕꯅꯤꯗ ꯋꯥꯔꯗꯦꯟ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯅ ꯀꯔꯤꯕꯨ ꯑꯣꯏꯔꯕꯅꯣ ꯃꯄꯥ ꯑꯃ ꯍꯦꯛ ꯂꯥꯟꯕꯒ ꯂꯥꯏꯕꯛꯇꯣ 3 ꯐꯠ ꯀꯠꯂꯤ
Asum sanglakpana yorari nupagi hostel ado. Class 10 gi oina namna laibani metric tharamdagi study game gi damakta. Warden aduna nangi kanane asomda leire. Asida nakhoi mari leigadabani. Mi amadi hayengdagi oina laklani haibra karino masu hairakpani. Ningthina lehoroko adugane aikhoina timetable ama thogakani. Adugi matung inna noina chatkadabani. Loyumba taribra tasinadribra mana kongdo hotli. Hoi sir. Warden dusu amuktang koini yenglamnaga parents lakpa sing aduga waris hananabani haidana school lomda mukshatkri. Loyumba magi mapot masay singdo manungda pusilaklaga famlam libani pa anido uwada lukhampai yamna harawna. Aya noisu ay gataraba. Naugtona sakta thiya nanga pungadaba se tanbutaleda aidi. Loyumba noklaga kiragana ne chatkro aidi thabak khara tawdoribo magi mapot masay singda lokhoklaga khara thamli aduga aruba sing aduna tarang manungda hapchinkri thariba phamung adu mathak makha ani laibani. Loyumbana bed share sina kamai tawbuno hiyaina hayeng so malakani haibra kainoma haibani ne nangdi maga share tawba taredana mathak makha dudi apam pamba ai mathakta yanakre. Ahumdu sungi hak wari sanari. Mapanda lang bagi konsil su yamna tay. Makoy gi rum tamna sangna bada lang laduna sangna kibagi. Ngehaki matung miso ayama sangna rakli. Hostel adugi ground da assembly macha masu tawli. Principal aduga warden aduga na sanagadaba rule kai microphone aduda loy namak hana lauthorakli. Ayukta school da class tawgani. Aduga numidang pung taruk tagi tarit fawba class amusu tawgani. Atay matamdi hostel da loy na pagani. Aduga sayola mada ahumlak TV yang hangani. Assembly adu so sumna loy sinkiduna. Makoy gi kada sadra sing adu sangnakri. Asom gi gal hostel adu so adu maksa manana tawrami. Pung adu tengsinkri. Numitu madi laktaba yaubana class tawkhidri. Hayengdagi phachana haurani haidana. Mayamdo warden aduna kaurakpagi matung inna kitchen lairiba domda dinner gi damak loinamak sangnarakli. Loyumbana ahanba numitnina dab tawriba malina naga thongdana. Hiyaina aduna tradi muloidro moy. Nauktona ay nga maruman ba haiteba. Bay amukta man birakero. Loyumbana ay loy satu haibro ha saktuga tunapso sidia. Warden do karibo ning singlakpano khangdi khangai hairei. Haima ay di karino makauredana. Noibo kenalga amate het purakna dabro. Mayam do pura iya haiba suyawi purakti haiba suyawi. Warden do na pare ay na piragi. May sisang yam naidabani. Ay khoigi kuksidane tharaga lehelluraki. Loyumba warden do ta nanaba. Sir, library da horror gumbagi lairika leitabra. Warden do noglakti how suutti. Ha, lairangmani da paning libra ne. Hoy sir, wari macha ama paraga tumba aduna khara tumba nungaigedaba mal. Warden do hantakti khajik noglaklaga. Phare horen chabul oiraga ne thiruro. Top floor sidani. Hostel si thoidok na chaw. Floor pulap na mangalay. Loyumbo koy na lairi baduna thartani. Aduga kitchen sina ground floor ni. Mayamado sak saba loy na kiduna magi kada sangnaragli. Loyumbana. Bay, library pawudan kami narusi. Naugtona, ngamdre. Ay natumda karuso. Hiyaisu, yamwarida natanda ko karaga laururoso. Loyumba saw na mataw singmo yang laga. Hoy, sanglo, tumbiruro. Makoy kadi stiar ge hek thangnanali. Loyumba mathakta mathanta gam karagli. Library adu yauraduna thongdu khangang hangdui. Ana koina sangna rudabagi iful ngakta paithoraklam. Loyumba manungda sanglaklaga maidu on tawkhibaga thalamliba bulb singadu fat ngan khanaragli. On thongna su sauna thami library si. Loyumbana. Wow. Ay khoigi school gi daidi sinabu hinu sawine. Tapna sang sinduna yeng bahawi.
horror o asongi kasin sigi simalinya. Loyum basang silak lagi yengli. Mani, horror gi lairik kare yaurami. Lairik singi title lado tap na pai. Asyang bathoki ba thagdok singi wari oiraga mali. Lairak amamba lambi fishako lonthok tabi. Loyum ba lairik singdu dagi lonthok tabi hai ba lairik ado tap na lokthoi. Lairik tu hek lokthok pada lairik ado bu kana gumba amana yalak pugum sing bada irum lumba ama khajik phauki. Loyum ba lairik ado pairaga thoglak pa hawbada asong gi lairik thamli ba lom tu dagi lairik singdu mathanta grang grang ontharakli. Loyum ba khangladuna hai as khangine he. Loyum ba fachang silak laga lairik singado khunge tawbaga maido fut mutki. Maido hek mutki baga makhagi floor dagi satra singna lawbagi khonjel tarai yamna harauna. Loyum ba lairik singdum mara maraga tapna thangkali. Mana pairik liba lairik adu thangkat kraga ona taina ba lairik ama oina pairaga yamna thuna thokri. Adubu mana hek thoki baga lairik singdum makhada loina mag amuk pulak pudruk kelaki. Maning oirap kanagomba amana sor sauna honduna loyum babu yenglaga lehori. Magi ka hek yawrak paga mulam maidu suloy na magfat lakli. Amok sumayam do lahori. Loyum ba nauton gi manakta famtharak laga. Wari page tasi. Hiyay mathagtagi non tharak laga. Kay wari no yamna kiba oira dine pai. Kiba natra dine ay taning deko. O kiniye lonthok tabi hai kibani. Hairaga title dugu yenglak padadi lairik to onaramli. Naukdona kaidagi lonthok tabi no sidia. Ahingba lairik haibani ne. Loyum bana as onarene ay amukta seloge. Hiyaina yare adudum paro otanagi. Loyum ba harauna bai sidi wari manga yawine karamba hana pasige. Hiyai lairik to thangkat laga yengi. Atay amata taning deda. Ahingba lairik se. Ikiba nupi sige punsi wari sidum taningine amukta paro. Loyum ba sauna. But ki wari pasi hairaga punsi wari amukta warakle. Facing the fat fakto warak pana matek ama parai. Ahigi ming isan koy. Loyum ba yamna usitana. Ahigi ming isan kaina yamna pagtabado. Makha parai. Ay yamna laibak thina poki. Wa ngang magi sakti su pokpadagi yawrakti. Aduga ay saksu yamna tirami. Adubu ayna sikraba matongi photo ni. PS number 107 na naplibado. Hiyay tapna. May kone, kainom tawro. Nang napari dugo, hawra bro. Loyum bana. Kaidoge harise. Nang napari dugo, saw napari bro. Loyum bana. Kaidoge harise. Amuk taga paro ni. Grammar ama isoy ba man ba. Loyum ba hanna amuk ka parai. Ay, laibak yamna thina poki. Wa ngang bagi sakti su pokpadagi yawrakti. Aduga, ay saksu yamna tirami. Adubu ayna sikraba matungi photo ni. Base number 107 na naplibado. Hiyay na. Kainomi soy dro. Tu, kainomi soy ba. Naukton su. Mana ina ayna sikraba matungi photo ni napliba hairiba sibu. Grammar mo soy dro. Mana sikrakan gi photo naplagana kamay na mana iram liba ha. Loyum ba makok to hot laga. As kangdre da. Amuk ti yengi. Hairaga phakto rakli. PS number 107. Ado po naplam liba photo do ubada loyum ba lairik ka loy na maglak na langki. Aukton di khajik nupi gumnaga tawri laurei. Hoy ma. Loyum ba na. Asigum wari siya pabaya ba natida. Kaino ba? Hiyay na. Hais, miyun siya. Ayaw rin idea. Loyum ba lairik to kunkat laga magi beta kakat kay. Aduga marup anido buta na nabalawri. Good night. Hausiki masakto na ay mangdaga wat kada pamali.
Makoy hek ngihaki matungda tumthakibaga lairikto mathanta paktoraklaga face number 107 da chaplekri mani yamnaki masindusu machet pholi mamaidusu yotpi kharan yungli makhuchu nama yaudi makhongadusu amatta yaudi numitumadi asumna sum hokri mathangi numini loyumba hek hawgalakpaga ngarang mana langkhiba laik adu yenglai adubu lairamdre mana khanbada mamanaba ani aduna khunthallamani haiduna khallibani nautona hawgalagane sar hoini school da laoi class tongni loyumba sat kum tharaklaga washroom du da sangkhiduna mamai mami ta thokladuna thorakli makhoi nupa khai singdasu school tamna satkhiduna class yaukri class yaururi aduga halakpadani makhoi kaagi mayada karigomba ama leplambadagi fatchangkhibadu loyumba mami khajikti sui shomna warden nupa macha amaga changai warden duna loyumba tananaba mongda ibunga loyumba sini noiga ka puni hairibadu khangumganida loyumba makhoi chap manana nipa amadadi yengai adubu nipa adugi sakphamdudani makhoi na sugatkhiba sugalibagi maram karisu natte nipa adu lairikti hai adubu migati naba iya yadaba wa sungangang makuk sakli tawba nipan nupa adugi maming nongpok nipa ahom aduda munna yengai ahom madu khara hainadratuna makhoi gi kada fat changkri nongpok su adumak tuminna sanglaklaga matau karamna khangmanu khangdi loyumbana tumliba famung adugi makhada thariba famung aduda magi purakliba mapot machai pumnamak thami ahumdusu nipaduna tawribaduda munna yengduna lei makhoi su asumi yenglingai nipadu fat lai thoraklaga makhoi ahumbu amuktang yengai loyumba khangboi kaiboy ito nongpok haibadaina nongpok loyumbada munna yenglaga karimata khumlakpi magi mathau ta khom thokpado dumak tawraga lei asumna matamnadi adum hausenkri makhoi numidangi school class taunanabagi damakta setnanaba thoknarakle nongpokka aduda kirap yenglamlaga thoklai masaidigi nongpoki matau yengliba nauktondo khajik kirap loyumba khaktananaba mongda hairi loyumba sigi mira sara khangdaba masangliba sibu kasidagi kari no toksima maliko aidi ki kosa loyumba tuminna layo haidana ingit tawrai makhoya sum lakpana school ladu yoksilakadawri hiyai ngasai warden na laibakkat khiba mapadu yaurakpaga masu karino khangda haifet yengthuklubani adubu karino khangdaba ama asong marak aduda fan chongsin khibado hek uhore hiyai karino khanjana duna adumak laklei school yauraduna nipi singsu loinama class da famlaga leiramki nipa singadu su sanglakladuna famli class tungi hak tawrakpagani maido khang mutri nongpok ngasai makai wa ngangamdabado loyumbagi matungda tapna kaurai loyumba khangna kai kana ama mamarak aduda kana abusu uge fangdi ojanu piyaduna ai kendalla karino ungta lawru khige ko mutkradi pakna laklaroi maise ojadu phone gi flash adu fat thalaga thokri ojadu gi flash gi mangala duda kagi thong lairiba dustbin thamliba domda kanagom ama yamna kina tasilaga laibagom mami yama loyumbana uhoi loyumba mami tu khare suglap thongi marumda tachin khiba mafam aduda yengi adubu kari su uge fangdi shupnagi karino khangdaba irang langba anikhak mangonda yenglakpagom uri yamna tapna kaurei maningdagi loyumba tanadaba mongda loyumba amuk maningda fat onthorlaga kauro maningduda famliba mi khaidudi karimata khumlaklamdi loyumba nakalda laithoraklaga naukton tananaba naukton su kainu bai
Loyumba amuk khumi. Kaim tawdi. Langnaringai kadugi thongado miyama sanglakkhibagum gam haidan lonsilai. Adabu satra khaidudi tumin makhoigi thokpa wari sanaduna lai. Loyumba munna thonglomda yengthoklubada karino khangnaba amuba ama sanglakpoi kaiboi tawribadu uri. Mito khara sukna singlai. Tanjadudani thongado hangtoklaga makhoigi ojanupido sanglakli. Makhoidasu candle khara piraklami. Ojanupiduna. Se candle se amamam sukhalake ko. Platform dudagi ojanupido kumtharakli. Aduga candle do amamam sinba thongna bench kodingi chatlaga yelai. Loyumbasu amala hori. Ojanupiduna class do mathang sum sathakibana. Pungdo taret khara henjenkri. Ojaduna. Ngasigidi class swaida loisilasi ko. Hek haikibaga satra singado magi mapot machay hapchilaga thoglakli. Loyumba hoina maning ithang ne inarai. Loyumba na. Bhai, kaigino numidang may muli harisibo. Aduga lem thangiti laitadana candle amam thalalibasina karige. Naukto na aina khangro kainuni. Hiyairi gam mamang thaduna chatkri. Loyumbaga naukton ga maningi stiarado sum kumtharakli. Makhoigi maningduda strot tawduna kanagumba ma inarakpagumnasu phawrakpaduda Loyumba fat onthoklu. Adubu kanamta sulayamdi. Asum yenglingai nongpok fat phawjelakpaduda Loyumba khangna. Kaino aikhoigi maningsida kaidorina ha. Aikhoibu karimnaribra. Nongpok haifet tamak yenglamlaga mamang thaduna gram chatkri. Makhoyani sungihak liep laga yenglami. Aduga amukum thaba hawrakli. Handak suni tapna sitlaga lagpagi khonjal tarakpa. School sidagi thoglak makhoigi hostel tamna amuk lagpa hawrabani. Nupi na masing yambana misu aduki matik yamboi khalambani. Adubu nupi khaido makhoigi hostel mapadu yauduna sangakhibana hausikti nipa khara tamak ngai. Naukdona. Bhai, tu asigi sidane hai yamna panbani. Heksiro. Loyumbana nauktonda yenglaklaga. Numidang sida nang hekluracho. Sasalao. Thienglani ko. Sak amuk sarasi haireklani. Makhoini hek laibak katpa mapadu yaurakpada mangda satliba nongpoktu madusu laibak fat katli. Loyumba tapna soli. Asida kari laibasano. Makhoina laibak katli basiba. Shumyengduna lakpana makhoigi hostel mapadu yauраklami. Loyumba makhoigi kaadu hek yaubaga nongpokna magi potchay thamliba famung adu tamna sangsilaklaga. Ay nongpo, nang mathakta tumo, ay makhada tunggi. Nongpok haraw mali. Maya kazik una nuklaga magi mapot masayado mathakta thangkali. Loyumba nongpok na tawriba munna yengduna. Nongpo, nang wangang baga ngamdrabra. Nongpok Loyumba da yenglaklaga makok to khairi. Adudi karigi ngangdriba. Nongpok handakti karimata khumlaktri. Tanjadudana hiyai Loyumba bu kauri. Loyumba, ngarangi warido lise. Loyumba khumlai. Laikta puthoro adudi. Kaino nangna paidro haise. Ai khoshu paidine. Paidi. Hiyai ngakna. Adudi kadai da satkraba. Tanjaduda nongpoki tarangduda karigumba ama sangkhibagumna grang haiba makhola matari. Humdu pulap haunaruba laitana tarangadu tamni yengai. Nongpokshu pakhatpa matawamada karigumba ama khangkhiba tare khanna yenglakpa mityeng. Matinsu kwet launa yole. Loyumba nongpokta onsilaklaga. Kaino nongpo? Ngasai makai wa ngamlamdaban nongpok nganglakli. Tarangse makhol yamna thokpani. Loyumbana karino makhol yamna thokpani haiba. Nongpok makha taraktri. Hiyaina yarese amoine lawrosi. O ngamdre. Maisu lakli. Warden aduna su saksa nabagi matam yauri haidana kaurakpadagi Loyumba hiyay amadi naukton loina makthokri. Adubu nongpok magi tarang manakta sang silaklaga tarang doda yamna kanna tuplaw na thai.
Aduga nupi amagi matawgum masado thiklaga. Kainoba nangna yamna lamhelibasibo. Ay isani ko. Aina saurakladi nang. Asumna nongpokso adumak makhada kumkredo. Saktuk laba matungda makoy ngihak lairik laisu pananabani haidana hairakpadagi makoy gi kaduda lairik adu panay. Loyumbana. Itaw, nang asyengba lairik tu paidabra niya. Naukton gi hiyaiga chak manana. Mina paidi hairaga. Ahum maduna wari sanaribado nongpok munna munna yengli. Nongpok ki mit yeng aduga loyumbaga het mit chanaruri. Loyumba mit yeng adu kauktak sana hiyaida haifet laisali. The warden susik laklam laba matungda may mutal ani tumna naba tauro hairam laga amuk thokri. Hiyay matao da yeng laga. Itawak salo, yaremni. May mutal ani hairibasi. Loyumba hanggoyrap makhong adu thangduna bet tuda kakatkri. Nongpok na matakta tumbani. Haibaga taubaga may du sumutatkri. Loyumba ngasi si mahakarino maitaw tawi. Masado su ihay haining na batusung mahihek pauri. Mamit ado sapu muklaw na paanglato na magi bet ki matakta layriba nongpok na tumliba bet tuda kachil na sang silaga karak tudagi yengli. Ado bukarino kandi amang mamarak aduda irang lang ba mamit anikag hana na karak aduda yeng duna layramli. Loyumba laway luton gi samdo sap yongki. Masapum ba aki mana yom silagli. Hayup to na masapum do supsili. Lenglak pagi mawong da mataki beto krek haidana yam na toy na tawrakli. Loyumba yeng su yeng ning ki suki hayup ado amok su haidok to ni yenglak patadi uba fangli tarang tamli ba kachina duda amuba karino kang da mamasang silibado. Adu sumun na yang salubada mamito irang langkay fat ondo ni yang lai. Loyumba faisub adu na amuk masyapum bada fat law na kupsin do na laikri.